Akashvani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Manipur COVID-19 narambadagi pharakpagi chang chada 70.0 ani yaure, hauju phawbada miyoi kunmari laisat asdegi laikidre. Tha asigi kunipandigi hauraga Assam da tha taruk disturb area sangdokre amasung lebagasda COVID-19 na narambadi phagalakpagi chang tapna hengalaktuna chada 73 yaure. Manipur COVID-19 narambadagi pharakpagi chang chada 70.0 ani yaure hauju phawbada miyoi kunmari laisat asdegi laikidre haukiba pung 53 asida raija asigi tongan mafamsingda hangliba COVID care center dagi miyoi 38 naba phaduna discharge tauki masi tharaga hauju phawbada naba phaba migi masing 3,912 sure hariba matam masida general population dagi nupa 53 amasung nupi 53 amadi Central Armed Police Force ki miyoi 9 punna Marfunitoi COVID-19 positive oiba thengnaki. Raijasida hauju phawbada miyoi 5,992 positive oiba thengnare masigi manungda active case na 1,000 subna nipanni. Maragasta Raija Sarkar ngarang unlock 3 ki chana kanglon sing thokre Raija ki Chief Secretary amasung State Executive Committee ki Chairperson Dr. Rajesh Kumar na thokpa cherol amagi matungina chana kanglon asigi matungina miyam punba rajniti ki oiba sana kotnaba kumai fiong lairik laisuga mari leinaba dharmagi oiba thoramsingda miyam punba yakiroi laisat asi leiringaida asiguma thoramsing pangthoktuna miyam tenbana laina asi sandoropada hena mateng oigani maramaduna kanagumana chana kanglon sing asi thugairabadi dandi fangani Dharma karma ki thoramda sarkar na piriba misingdagi hena tinba thengnarbadi lupa 10,000 fine togani miyam tinba mafamda marks uptaba amasung social distancing ki chana kanglon ngaktrabadi lupa chani fine thiengani masigi mathakta atai chana kanglon sing thugaiba singi mathakta lupa 1,000 fine togani hairi Raija ki Haksel amasung Yaife Yumbal Mantri L. Jentu Kumar na ngasi ayuk pung 12 makhai tabada Imphal gi Lamphel pata leba Medical Directorate ki board room da E-Sanjibani OPD platform hangdok lagani. Sangit Natya Vidyalaya Manipur ki 15 suba mapok kumon Silver Jubilee ki thorong ngarang Vidyalaya asigi Wangoi da leba office ta pangtokre. Thorom dugi saruk ama oina Wangoi amadi tongan ba mafam singda leba pung isay moibung khongbana singba haloerba miyoi singda kudol pot piduna ikai khumnaki. Assam da tha taruk amaga disturb area laukthokre masi tha asigi konipandigi chatnaba hauragani Guwahati da thopa sarkar gi sirol amada hai Armed Forces Special Powers Act 1959 gi makhada warep asi lobani haukiba tha taruk asida awang nompok lamdamda laloba singna security force singda chatharkiba attack sing amasung Assam gi tongan ma mafam singdagi aina yadaba khuju kolai sing phagakiba adugi yenglaga disturb area thamnaba warep laukibani hairi Pradhanmantri Narendra Modi na tha asigi kuntrada Akashvani gi thongda leibak asigi amasung mapan leibak singda leiriba Bharat masa singda mahaki pungningi wa man ki baat thoromda wa ngangani tha kudingi sandopa radio program asi handaki asina humphunipan suba tangkakni Pradhanmantri gi pungningi wa thorom asi Akashvani amasung Doordarshan amadi AAR news website singda sandoktuna tahangani thorom asi Akashvani DD news Pradhanmantri office amasung information amasung broadcasting mantraloy gi YouTube channel singda jutaba phangbigani Pradhanmantri ki pungningi wa hek sandopa loibaga lamlam gi lol singda amuk hana sandokani thorom asi numidangi pung 9 da su amuk hana sandoktuna tahangani Akashvani Imphal nasu Pradhanmantri gi man ki baat thorom gi Manipuri wahanthok Pradhanmantri na wangang ba hek loibaga sandokani Tabiriba paw asi Akashvani Imphal degini Leibagasta COVID-19 na narambadigi phagalakpagi chang tapna hengalaktuna chada 73 yaure Nai Delhi da pawmising da wangang mada kendra gi Health Secretary Rajesh Bhushan hai sarkar na lokoliba tongan ba thorang asina hauji phawbada miyoi lakh 20 rom laisat astigi naba phakre haukiba pung 53 asida miyoi 63 Naba paduna discharge tauki manghai leibak asta COVID-19 na narba miyoi singi manungda chada 0.2 di ventilator seasonary aduga chada anina ICU da layingli Akashvani paumin hai active case masingdagi naba phabagi changna saruk ahum makhai gi mathakta heli laisat asina mi sibagi changsu tapna hantharuktuna haujikti chada 1.9 mari da leire Raija amasung Union Territory kunthra romda laisat asina siba mi gi masing jati gi thaktagi hena nemli
Haksil Mantraloyna hai haukiba pung kunthra taruk asida COVID-19 gi anoba case lising humpu thengnakibaga loinana laibak asida coronavirus na narba migi masing lakh kunthra mathoi lising humpu taret chahum kunmari sure masigi manungda active case na lakh taret lising mari chahum nipuni pani hauji phawbada mioi lising yankhai mapan chahum marfudra laisat asigi lekhidre Meghalaya ngarang nauna COVID-19 anoba case nipuni toi thena ki baga loinana raija du apunba active case lising ama sama humudra nipan sure raija gi haksel bibaki director Dr. Aman Warn hai anoba case nipuni toi asigi manungda kunthra mathoina East Khasi Hills district tagini mang hai ngarang mioi nipu humdoi naba phaduna auji pawbada discharge toki baga migi masing sanipan kunthra ni toi sure director na makata na hai auji pawbada sample lising humudra taruk chatret humpunithoi test taunaba thakre masigi manungda sample lising humudra mari sani marfudra humdoidi negative oire aduga sample samri yankhai matoi gi result ngairi raijadu hauju phawbada mioi nipan laisat asdegi lekhidre Assam dangarang punna mioi lising ama satre kunmari naba phaduna discharge toki masi tharaga raijadu da hauju phawbada mioi lising humudra mari sanipan tara mari naba phaduna discharge tokre raijadu da hauju active case lising tara mapan changwa tara manga leiri Twitter da hagapa warol amada Assam gi haksel mantri Himanta Biswa Sarman hai raijadu da positive obigi chang asi sa da manga dasmik tare manga ni Nagaland ngarang sample samri yankhai nipan test obagi manungda mioi kunthra nipan positive oiba thenaki Twitter da thagapa warol amada raijagi haksel mantri SP Phom na hai miosing asigi manungda kunthra mathoina Kohima dagini ahumna Mon jila dagini aduga ani na Wakha amasung Peren jila dagini haukiba pung kunmari da mioi chani tara mari naba phaduna discharge tokre discharge tokiba sing adugi manungda Dimapur dagi marfudra mari amasung Kohima dagi marphuni pan yauri Imphal ngasi phongba pause singi baroi pausing gi damak hojik Ngangom Kiran leire Kiran Thagachari Rajesh Imphal ngasi phongba pause singda maroina phongnariba pau khara panba tarabadi Chief Minister na porpham phambe singda loan gi senthang yanthokiba COVID-19 gi mari lenaba pau amadi ngarang Manipur Hawker Association gi foundation de pangthokiba pau singa sin haibatai Pongna phamda kaithel amasung lambida pot yonbi singda loan yanthokpa haukhre COVID laichet control tauri miyamna ka henami payu pupi ganu haiba Chief Minister gi wafam photo ga konan headline tauri Minister Namsa Kipgan positive oire rimsta COVID positive oibi nupi ani laikhidawa masing kunmari suri haiba pawmasu pawchi asigani shuba headline tawduna phongli Sanga Express Manipuri da security personnel thajilaktana ba center da haikre haiba Chief Minister gi wafamna banner headline tauri Waroi Shinda Manipur Pakshilakpa Mari Lainadi Haiba Yusyamgi Pau Amasu Pau Siasida headline Togdun Pong. Naharol gi Togdangda Cornert Sangmanadi Minister Kaishibu Interim President Hablakre Minister Mari Laiba NPP Manung the Chaunanak Pak Tanare Hava Pauna Ahan Bulamai the Pongli. Manipur Hawker Association gi Foundation De Gamari Lenana Hawker De Pangtokre Hava Pau Masu Pau Siasida Pongli. Huyan Lanfauda Disqualification case Mayuk Nariba ex MLA Singi Matangda ECI gi wafam disqualification challenge story ba AC singi di Mikhal gi thorang lokut kiroi have pauna ahan headline tori sana lebakta minister namsa kipgan positive oire rims tamioi ani laikhidaw masing kunmari sukre haina ahan headline tori irai bakta manipur covid lakshin mangamba gi phium da leire miyamna ka henami paibigano haiba chief minister gi wafamna ahan headline tori Isel Express ta Manipur dami marphuni thoi hengatuna positive lising manga chamri nipumari yaure sikibana kunmari suri haina ahan lamai da phong Isel Imphal Free Press ta healthcare workers amasung frontline warriors singbo tati tawina tawiba toknana ba chief minister na appeal tawki wafamna ahan headline tori Manipur Mail da CM na potpham phambi singda loan yanthokre haibasina ahan headline tori People's Chronicle da minister namsa test positive oire Dr. Uthan Nava Pagalakle haiba pauna banner headline tawduna phong Sanga Express English ta Nagagi waroshin puraktingai da Manipur ga tana ramgodabani haiba yusyang wafamna ahan bulamai de phong Rajesh Thagachari Kiran aroibada maroiba pau Manipur COVID-19 narambadi pharapagi chang sada humbudra dasmik sino ani yaure hauju phawda mioi kunmari laichat asdegi laikhidre Thasi kunipandigi hauraga Assamda tha taruk disturb area sangdokre amasung lebagasda COVID-19 narambadi phagalapagi chang tapna hengalatuna sada humbudra taruk yaure pau loijare